Tanglei Thawal Chenen bu tabiriba khwai punak po ahan mukad taram na ukchari ngasigi maruoiba pawda United Naga Council ga India lenga ka tripartite talk chathakre yanaba purakidre November 15 da amuk chathagadauri Aukiba lising ani 13 December marida nauna district tare semkiba adu amuk hanna hanagi phibam da thamgadabani haina United Naga Council na sanction kiba khongjanga mari lenana ngarang New Delhi gi central government state government amasung United Naga Council gi mihu ching yauna tripartite talk chathakre India lenga ki Ministry of Home Affairs na pung oiba daite laudu nakal ahungi oina chathakiba wari sanaba aduda United Naga Council gi maikadigi nauna semkiba district taret adu hanagi phibam da thamgadabani haiba pirep adudagi hongdu haiba yadabadagi yanaba propangam khidre mifam adu lorba matungda thadrok pacherol amada Ministry of Home Affairs Manipur lengak amadi UNC gi mihu ching yauna New Delhi da wari sanaba aduda United Naga Council gi maikadi kumja lising ani 13 ta anoba district taret semkiba adu handokadabani haina demand tawki yamne ingna chathakhiba mifam aduda maikai ahungi marakta yanaba propangam khidrabasu makha tan hiram asigi matangda wari sanadun wathok asi loisnana honnaminaba haina yanaraga ngasigi wari sanaba adu losinki mifam aduna mathangi lagliba November 15 da Senapati district amuk chathaba haina yanakre UNC gi maikadigi nauna district taret semkiba adu handokadabani haiba diman adu hongba tawde Ministry of Home Affairs ki North East ki advisor AK Misrana Lusinki Manipur lenga ki oina Chief Secretary Benit Joshi amadi Commissioner kam Secretary Home and Ashok Kumar aduga UNC ki maikadigi loop asigi mihuttare na wari sanaba adu saruk yaki Urkhul district ki manung saliba Litan Bazar amasung Litan Khul asi tangkhul singi pari puri ki lamni masida kuki singna ain kaina khunda sinba yaroi haina Government of the People's Republic of Nagaland NSN IM gi wung tangkhul region gi Central Administrative Officer W Sayaina thokpa cherol amana hari cherol asina hai tangkhul naga longna sahi asigi September 18 thokiba administrative order amada Litan amasung Litan Bazar asi tangkhul khul sinkingbung sarkafung village ki saruk amani haiba asi mayek sengna phongdokrabani tangkhul nagalongi wafam asi NSN IM gi wung tangkhul region su apung phana sogat pagalunana Lital Bazar bu sarai khong kuki khulgi chip Soyam Baitena khopchinduna mahaki khulgi lamni haina tangna bahonariba asi khudakta handokadabani Soyam Baitena Litan Bazar bu sarai khong kuki village ki lamni hariba asi kuki sikingbung khulgi headman ayaba pikhiba leite ha nakal anina Litan Bazar matangda matam khara yenaduna lakhibani adubu mari leinaba civil court na Litan Bazar asi sikingbung khulgi saruk amani thainagadi lerakpa ngamkhoi manung chali haina oil pikhrabani Amromda kumja lising musapan hundra humdogi September 3 inakhiba yana cherol amagi matung ina sikibung amsung sarai khong kuki village ani gi marakta nungsi chanaba mari lehennaba amadi santi on leminaba yanaba propagalunana sarai khong kuki gi sipna lupa lising kun sikibung khulgi headman da piba haina yanakhibani senpham adu lising musapan hundra mari gi July 13 fawi manung da pigidabani haina yanakhiba wapam thugaiduna sarai khong kuki gi sipna lupa tara khak piram naga award palising tara amadi makhata na pirakidre masina maram ora khul ani gi marakta inakhibi yana chirol adu satnaba yadaba chirol oikre phibam asida asi leina sareikhong village ki sip Henkhothang Baitena aranba paw sandoktuna Litan Bazar bu sareikhong village ki lamni haina claim taroliba achi satnaba yaroi wung tangkhul region Litan amsung Litan Bazar asi sikibung khulgi mapa mapu singna thambiramba lam amani haina lakthole Henkhothang Baitena thainagi lerakpa chanabi ikai khumna duna amadi tangkhul naga gi chanabi ngakuna hiram asida tumina leinaba khanglakli karigoma NSN IM gi ung tangkhul region piribo oil asigi mayokta thabak tarokpa tarabadi nigoma NSN IM gi ung tangkhul region piribo oil asigi mayokta thabak tarokpa tarabadi naga gi customary law matung inna kuki khul asi mafam asidagi tanthukui khongthang lokhalakpa yai haina phongroli